Rongmei Naga Council Manipur RNCM na Churachandpur amadi Kangpokpi District ta Naga Furup Macha Hufutarar Singh asi Noney District ta Pushinbiyu haibagi demanda NH37 Imphal Juribam lambi Old Kasar Road Tongjei Maril Road Leimatak Loktak Project Road ta August 19 amadi 18 gi tainaba ahingdagi chatharakliba matam kaktaba banda ngasisu mahosagi punsida chauna kaiba piri SKTV News na khanana fangba pawgi matungina hojik lambi ahum haibadi NH37 gi mafam marida Bandh Chathari Kaithel Manbi Charoi Pangdol Karam Lamkhaida Bandh supporter sing na thoktuna lambi thingli hairi Tongjei Maril Lambidana Laimaton Amadi Ngarian gi mafam singda miyamna thoraktuna lambi thingli amadi Leimatak Loktak Project Lambidana Awang Bachar amadi Majuro Lamkhaida thingduna achat awok sing tawhonde hairi RNCM gi Bandh supporter amana fongdorakpada Churachandpur district amadi Kangpokpi district ki jurisdiction da leiriba Naga Furup ki khulsing na official oiba thabak ki district headquarter da chatpada Manipuri loan nganghandabada loan fauna daba amadi mafam adu da chatpagi Gari dagi kuki sing na text oina lupa chama vehicle pass ki lawi official ki oiba thabak sing English tawari sadrabadi yade lairik haizadaba micham di karam na tawgani asigubba yamna khudong chadaba si koknana ba lengak ta taksin bani hairake loinana mamang chahi gi me ahumdagi Manipur gi irang asi hek thorakpadagi ngasi fawba naga khul sing gi fangfam thokpa lenga ki scheme sing haibadi old age pension MGN REGA MG Narega gi scheme sing na chingba sing amata fanglaktri Maramasin administrative convenience oinaba alternative amasin biu haiduna lengakta kayarak haiduna lakibani adubu tabi dabadagi banasi changsin bani haina fongdorakli amaromda chathariba matam kaktaba banasi na maramoiraga NH37 da Imphal tamna pusilakpa Bandh Puba Gari kharasu Noney district ki Noney police check post mayada Panduna Leiri amadi petroleum puba truck chamagi mathakta awang khulda ching ningkhaibadagi chatpa yadana leiri